Nation Nine की वारोशिन पुरुष represent October कुत्रा माथोई द मतम थाखरे मणिपुर में आमने थम की वापम सिंह सेंटर नाक तबना October कुन माथोई द alert meeting पांगतोक न खोंजन सकिन हाउर के निहाना UC न लाउथोक रे कोर्ट ने क्वास तोखरबा मणिपुर सिविल सर्विस मेंस एग्जाम 2016 दा आरान में तौबद चेनब मियोय सिंह लोग योग चराक पीगदबने एग्जामिनेशन असिन मकोक तगी नौन पांगतोक पदम निहाना Manipur Police के साम कुनपान सुबा Raising Day की थौरम First MR की पेरेड ग्राउंड पांगतोक रे तंगदु लेताब स्टेट में विनर बहुत अब पुलिस ने लौरी थौदांग सिंह चीफ मिनिस्टर थागत फोंगोक रे अमसुंग नॉर्थ ईस्टर्न काउंसिल की मियेंग मखादा राइटर्स फोरम इम्फाल सिंगल नुमित हुमनी चुंग सथगदबा फेस्टिवल ऑफ लिटरेचर डांस एंड म्यूजिक नसिदगी जेन डांस एकेडमी दा होदोक रे मैम कुरुमजरी अदम यंगबिर इम्पैक्ट न्यूज़ ने हौजे पुंजा सिफाव के मरोइब पाउसिंग मियाम द पिजरी NHNIM के वारुशिन पुरन रबा सेंटर अक्टोबर 19 दा मतम थाखिब गलोन मणिपुर मियाम अमदी UCM न थमखिब वफम सिंह सेंटर ngalak tabana United Committee Manipur na लाखलिब अक्टोबर 19 दा पब्लिक इमरजेंसी मीटिंग पांगथोक्तुना खोंजंग संक्शन रनबा पांग थबक पाइखत पहौरगनि हाना लाउथोक रे लोयन मणिपुर दा खुंदारिब तोंगान तोंगान फुरुप सिंगना अमतोइना मणिपुर कायहंदन खोंफम चेना लेमिनसे हैना पाउजे लकली ngasi lamphel da leiba UCM gi office ta pawmi singa unaba madalu basigi president Sunil Karam na phongdoki bada ngarang Naganel gi governor su oriba peace talk ki interlocutor RN Rabina naga gi ton ba loop singi mute singa unaduna lakli ba October 13 da matam tha kiba asina santi gi wariyasi loishindringai da thangnaba state singi stakeholders singa wari sagne hena pi ki bathaja badu manghalle loinana ngarang wari sabadu da autonomous territorial council semba yauna Nagaland da hauzik chanariba article 371 clause A extend tobugi wafam pause singa yaurak pasigi matang da su Manipur mati center na sengdokadabane oirakliba Fibam Singh asina Manipur ki miyama made stakeholders singbu nampu sapuda namthaduna makhoi ki apa ma pangthokna da bahona bagi mami taba horakli hana Sunil Karam na thamki amaramda NHNM ki waroisin ga mari lena na Manipur ki saktam kaidana bagi matangda Manipur ki MLA hompu makna makhoi ki oiba firep sing thamlakna na ba UCM na khanghan khiba adusu ngasi fawu paukhum amata khangalakte hana Sunil Karam na paumi sing da phongdorakli loinana kariguma NHNM ki waroisin purakpada Manipur da akaiba pirakpa yaba ki wafam laklabade madu da tholakpa afapata ki daita pumba masa na puzdaga da bani phongdoki October 19 da public emergency mifam pangthok pagaloina khongjang sanction ba haugani amasung makhata na miyam galoina khongjang sanction na bi thaurang leire hana Sunil Karam na phongdorakli loina mau sagum pangthok tuna lakpu October mass rally ki khongchat adugumna October 19 da miyam gi oiba achauba khongjang ama sanction na ba sem sare haiba wafam thamlaki Date 30 pass haidana chap chaba deadline am ka thajilai delegation team member prime minister ga unaba matamda stakeholders singa tanagani haiba wafam singa che 31 October hai tarik asi 10 or 11 days ka ta naikhalagle akogi alert campaign meeting torpagi saruk amoina imin ikhongna uba yaba am tangible movement action khara koi tawnun ramungta United Committee Manipur na sem chajare hosik Manipur da leriba kanglup phurup tabiri phurup khodimak masa gi Manipur kaidana ba stain sap saba se masi lauthokpiro aduga punna phirep se lawminabagi tangai padabadu lei hebasima thamjaningi 60 MLA gi mathakta masa gi phirep si thanana ba hagi badang asi pawda response tortri je masi gi outcome asina phatanung da tholokpa matam asida 60 MLA punna mangna masi gi tekchak punna mak pugadabane abse amukana lauthokchari aikoi Manipur government su hauzik ori iba phibam masida Manipur miyamna nungnangiba posak mayam singse yamna aikoi Manipur miyamda achetpa phirep amukak puthokanda aikoi Manipur gi apun bai saktam kaidana honarun bachangi tongan ba political parties punamak amatanga herbal deadline lakung atam dadi tongan ba special session namaka kaurakanda aikoi gi apun bai saktam se ngaknana honabagi tangai padabadu lei haba wafam jingju pene thamjani
Manipur High Court na sanaba yaroi hana lauthokraba MPS in Lobo Manipur Civil Services Combined Competitive Men's Examination 2016 da aranba tawda chenaba myoi sing lo yo becharak pigadabne loinan examination asin makoktagi nauna pangthokadabne hana All Manipur Students Union na taksilakli Hiramasig matang nga sinumidang waram DM College Campus man ng level lubasig office na pangtokiba paumi singa unaba mada lubasig President Peter Laishram na hai MPS na lawduna 2016 da pangtokiba examination na duda aranma kaya yaukre maramas na examination na si naw na pangtokadabin hana lubasig na su matam kaya mamangagi kongjang kaya sangsin duna laki adubu examination na duda candidate o kiba singa mati lubasig na sangsin lakpa kongjang asigi mai pakpa mo ay nangarang asi Manipur High Court na examination asi satnararoya made case asi CBI da tijin na ba direction pikibani Maramasina Manipur lengang na court ke order singak tu na case asi CBI da tu matam da tigalanduna aran matawda chenaba MPSC gi official singamade staff khudimak thabak tagi terminate tawduna logi oi becharak pigadabane loinan aran mawongda hanana thabak sangkhraba mioi Manipur nithoi adusu Makoy gi post gi logtok to na examination si makok tagi nauna pangthok kadabne habu wafum fongdoraki Paliba lengak amani government na Honorable High Court of Manipur gi order adu ngak na chat kadamni amadi thabak thorom adu athupa matam da onthok kadabani ex secretary oramba Shamlal Punia maki deputation adu khudakta kakkadamni madu pibe yaroi mai mathakta investigation tawgadaba inquiry tawgadaba myam amalairi CBI na adugumlaba inquiry investigation adu loidringai da mak deputation da thadokpadu yaroi amadi MPSC na CBI na lorokadriba Torokadriba investigation khudima adu full support mateng pangbiduna cooperation pibigadabani niyom lana pangthokraba adugumlaba exam adubu lale haduna kakthatla matungda aspirant singi mahiro singi khallaga naunana achumba mongda haiba exam adu nauna amu pangthokadabni Manipur Police ke sama kunipan suba raising day ngasi ahanba Manipur Rifles ke parade ground da mapungoi pangthokre thormadu da atho mithung len oina saruk yaki Manipur ki chief minister N Birenna Manipur Police na status si tangdu laitana thamna hona badal lawri thaudang singbu thagat phongdoki thormadu hodokpo na chief minister na contingent singe salute oki matung tarakpada parade inspection chatki tungda Manipur Police ki nupi amasung Nupa singi tongan ba contingent kunithoi na mass pass satki mass pass adu MPSC officer Samurai Lapam Zugeshona luchingduna parade commander oiki thormadu DGP trophy for best police station gi ahan ba mana More police station the cell gi mana yauna trophy kusinaki DGP award for best police officer gi manana Lilong police station gi sub inspector Muhammad Wakibuddin the Kusinaki DGP trophy for West Battalion gi anma manana 5th Battalion Manipur Rifle the Kusinaki loinana Board of Secondary Education Manipur Bosim Loba sahi asigi HSLC examination da ahanba position takibi Pitambra English School gi Bhumika Samurai Lapam da so sel gi mana yauna mana kusina duna pungning thawat ki loinana BSF commandant ma yauna Manipur Police officer mangada DGP's commendation role with Dix ki mana lantoki Manipur you will puna khanmo namdaba bharat ki apuna nagrik amoy khanmo namdaba ai community to the priority dirgan ai community na khong hamse nalogi strategy ma khap de de Personally, I'm trying to handle the governance, the policy, Manipur is a Paja, one of the leaders in the group. Manipur is a core. कोई हम तो हैंडल को वापस दे दे वापस हो गई मैं तो पुलिस की हैंडल को वापस दे हैंडल हो गया once they elected member of the president although once they the government is service to the president I imagine that I Manipuri Manipur Police ke sama kunipan suba raising day ki thormadu da chief minister na makata na hai 1891 da thokiba khongjom lal loraba matung da Manipur Rifles semdringai gi mamang da ahan boy state military police of Manipur ko wa sem ki madugi matung da 1892 da ahan Manipur Rifles haudok ki badagi chai kudingi October 18 ase Manipur Police ki raising day haina palan tawdun lakli bane Manipur specific level so yamna complex we state mane masida Manipur Police lawri thawdang ase yamna lui maramaduna tongan furup kana pul khunda lamdam masidagi
ꯑꯩꯒꯤ ꯍꯥꯏꯕ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯂꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯥꯎꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯃꯥꯟꯗꯣ ꯕꯦꯔꯦꯛꯁꯨ ꯁꯦꯝꯒꯠꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯑꯁꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯂꯤꯁ ꯃꯦꯃꯣꯔꯤꯌꯦꯜ ꯄꯥꯔꯛ ꯑꯃ ꯄꯨꯂꯤꯁ ꯃꯦꯃꯣꯔꯤꯌꯦꯜ ꯃ꯭ꯌꯨꯖꯤꯌꯝ ꯁꯦꯝꯒꯠ ꯁꯥꯒꯠꯅꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯂꯣꯏꯅꯅ ꯅꯨꯄꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯑꯃꯁꯨ ꯍꯥꯡꯗꯣꯛꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯖꯣꯏꯀꯨꯃꯥꯔ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ MLAꯁꯤꯡ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯕꯪꯀꯦꯠ ꯍꯣꯜꯗ ꯍꯧꯗꯣꯛꯈꯤ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯦꯂꯥꯔꯠ ꯂꯩꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯕ꯭ꯂꯤꯛ ꯄꯤꯄꯜꯁ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝꯅ ꯑꯦꯆꯤꯞꯃꯦꯟ ꯋꯥꯡꯉꯤ ꯃꯔꯤ ꯂꯩꯅꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯒꯠꯄ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯊꯥꯒꯠꯄ ꯑꯗꯒꯤ ꯇ꯭ꯔꯥꯁꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤ ꯑꯗꯨꯅ ꯄꯥꯕ꯭ꯂꯤꯛꯀꯤ ꯔꯤꯑꯦꯛꯁꯟ ꯂꯩꯇꯦ ꯃꯤꯟꯁ ꯄꯥꯕ꯭ꯂꯤꯛꯀꯤ ꯔꯤꯑꯦꯛꯁꯟ ꯂꯩꯇ꯭ꯔꯤꯕ ꯀꯥꯎꯟꯇꯔ ꯇꯧꯔꯛꯈꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯄꯤꯄꯜ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯤꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯆꯠꯊꯁꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯂꯟ ꯑꯃꯗꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯁꯦꯟꯗꯗꯨꯅ ꯂꯩꯕꯤꯔꯤꯕ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯖꯣꯏꯟꯂꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯖꯔꯤ Manipur Police ki sama kunipan suba raising day ki thoram masik mari lenena Kakching District Police na susinduna thoram pangthokre raising day asik mari lenena Kakching District Police na district asik manung chana lebe school children home sing amade hostel sing de chatuna aw athum sing khudol tamduna thoram masik pangthokhi Chama Kunipan Suba Manipur Police Raising Day ki thorum ga madilena na Imphal East District Police ASP Zogeshendra Hawizamna Imphal East ki Porompat leba commando complex ta 4-wheeler gari nipan thamba yaba garage ama loinana 52 inches ki television ama install toba gymnasium amaga sangakre ngasigi sangabagi thorum da Imphal East ki additional ASP Krishna Tombi yauna district asigi maruoiba police officer amadi miyoi kyana saru yaki Numit humni sumna chathagadaba Festival of Literature, Dance and Music ngasidagi Zen Dance Academy de hodokre festival ase Ministry of Donor Northeastern Council gi miyang makhada Writers Forum Imphal na sinduna pangthokpane ngasigi festival hodopki thoramada Manipur gi maming lerba filmmaker singer amadi composer oriba Aribam Sam Sharmana Guwahati University gi Professor Dr. Viva Chaudhary NEC gi former director Manas Ranjan Mahapatra Amadi Writers Forum Imphal ki President Kaisam Priyobatan Chingba Maruiba Miyoi Kyagal Hunana Sarugyami Ngasigi Tharmak the Marilena Aribam Sam Sharman Fondo Kibada Malemda Manipur Masaktak pada dance amadi music na lauri taudanga se aikoi pumna magna kaufam thokte loinana Manipur ki ayeba IB singna amadi music composer singna malim koina hongdakliba awan makya siga iroinana ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯖꯔꯛꯂꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯁꯨ ꯉꯥꯛꯇꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯕꯨ ꯃꯄꯥꯟꯗ ꯇꯥꯛꯄ ꯌꯥꯕ ꯑꯩꯈꯣꯏ ꯁꯛ ꯇꯥꯛꯄ ꯌꯥꯕ ꯂꯝꯁꯤꯗ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯇꯥꯛꯄ ꯌꯥꯕ ꯀꯩꯗꯧꯁꯤꯒꯦ ꯑꯩ ꯐꯤꯂꯝꯗ ꯇꯧꯅꯕꯒꯤ ꯍꯣꯠꯅꯖꯈꯤꯕꯅꯤ ꯐꯤꯂꯝꯗ ꯉꯝꯃꯗꯤ ꯑꯩꯅ ꯅꯝꯃꯤ ꯐꯤꯂꯝꯁꯤꯡꯁꯤ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯃꯌꯥꯝꯁꯦ everywhere appreciate ꯑꯗꯨꯝ ꯇꯧꯕꯤ ꯐꯖꯕ ꯄꯣꯠ ꯑꯁꯤꯗꯤ ꯑꯃꯈꯛꯇꯅꯤ ꯑꯅꯤꯁꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯤꯚꯥꯏꯠ ꯇꯧꯅꯗꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ we must be inclusive ꯌꯥꯔꯤꯕꯈꯩꯗꯤ ꯈꯣꯝꯖꯤꯟꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏꯁꯦ exclusive ꯑꯣꯏꯒꯗꯕ ꯃꯇꯝ ꯅꯠꯇꯦ very unfortunate ꯑꯩꯈꯣꯏꯅ ꯄꯥꯁꯇ ꯉꯥꯛꯇ ꯗꯤꯄꯦꯟ ꯇꯧꯗꯨꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯏꯁꯩ ꯃꯌꯦꯛ ꯏꯕꯤꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯐꯝꯗꯤ ꯑꯩ ꯄꯤꯕꯤꯐꯝ ꯊꯣꯛꯑꯦ Anglo-Kuki War gi nungbi yungbada in defense of our ancestral land and freedom haiba wathok oikiba wahai lauthok nanaba haina Manipur lengana
Manipur lenga ka yana krabasu yana kiba wafam thugaidana kuki furup ki luching basingna numbi yung kiba thawongbu International Peace and Social Advancement IPSAna yaning da ufongdorakli IPSAna thador puchero lamana hai numbi yung ba laibak kai ka da bo hai lauthok tana yung kiba se kuki luching basingi mangakan matawne wathok oriba wahi adumak IPSA amadi Manipur miyamna recognize tawroi Manipur gi puwari da Anglo Kuki war thokiba laite puwari semjin sajinba tokpiyo amaram da yanaki wafam thogai kibagidamak Imphal area da Kuki commemoration park saba loinana restricted holiday lauthokiba ado Manipur lengangna handokadabni haina akan wafam thamlakli Manipur Remote Sensing Application Center Masakna Manipur ki yuar haba singning khaiba madi ising isau gi maram singdagi ising isau thokpa gi maram sing thijinduna phongba report Disaster Management System of Manipur ngasi Deputy Chief Minister Y Joy Kumana phongkrei ngasi phong kiba report book ase Manipur lenga ke Science and Technology Department gi Manipur report Remote Sensing Application Center Masnakna tongan ba department kya khusamnaduna North Council gi 2012-13 gi funding gi makada sathaki ba thijinba magi report ni Secretariat laiba Deputy Chief Minister ki office samba da pangthoki ba thoramadu ko madilena Deputy Chief Minister Y Joy Kumana hai lenga ga sina thabak thoram ma pakat matamda matamasika chapsana update whatever report asi yamna mathau tai masigi manungda disaster gambari lena thodok singdagi report sing adu matam chana fangba amasu mathau tai loina na ngasi phong ba report asina lamdam asigi miyamda su yamna chawna kana ba mampi ba ngamlagani phongdoki amaramda Manipurda mamangda thokiba mausagi kudong thiba thodok sing amari lena na center dagi compensation lowboda Mathau tabachi chang sing matam chan tharam kya adu athu matamda yengsilagani hana Deputy Chief Minister phongdoki 2015-16 ki potu uji 2019 the thap jagidi problem is will the central government accept it have a question am sulaiba nasai flood damage repair ki karigi to do FDR ki karigi kun proposal tha bai dudi immediately toringai matam CC to ko ke phong saring de to gudo ne aduna ta matam kanu to ragadi there was reluctance on the part of the central government to provide the fund adu matam the plat thokung the plat damage ng pisa su kai ko le there's so much announcement are there but I hana finance prime so I know announce ga ba ni pisa diam do lak su leite 2015-16 ki potu uji 2019 the thap jagidi problem is will the central government accept it have a question am sulaiba nasai flood damage repair ki karigi to do FDR ki karigi kun proposal tha bai dudi immediately toringai matam CC to ko ke phong saring de to gudo ne aduna ta matam kanu to ragadi there was reluctance on the part of the central government to provide the fund adu matam the plat thokung the plat damage ng pisa su kai ko le there's so much announcement are there but I hana finance prime so I know announce ga ba ni pisa diam do lak su leite Development work singda ayatpa piriba makai matam chupada sothadun laigini habase pumramana khangmin asana khura assembly constituency gi MLA oibaga lonana MSPTCL gi chairman su oiba L Sushindron phongdok rakli wafam se top khona makhongda leba public club na sinduna time management health cleanliness haiba thimda numit mangan sumna chathak rakpa club asigi foundation de lotion magi thoram na phongdok kibani Thormod chief guest ki warol period social drona makata na hai sako thorang ki thabak thoram singda ayat pa piriba makai kaitungda sako thorang manglom na changchin ngamloi asugum thabak thoram singdagi politics ki wakalol thaduk tona punna saruk yaminasi cooperation pinasi machine thabak thoram sing adu khumang chokshin ngamgani Handakta MPSC gi tholiba wathoka sing matang de palladuna Sushindron makatana hai kumjali singani taratruk ta pangtho ke MPSC gi examination gi matang de BJP gi maikai gi asoiba aran yaure haiduna kayar khan laun laki adubu matamdu leramba lenga na tabi khide
ताबीबगी महुता असोइब अरानब यावरे हाइदुना लाउरब बीजेपी की थौमी सिंबु ओनचिंदुना फुब चैबगी थबक फावब चथकी हौजिकति बीजेपी लेंगाक लाकले मतमगी मतुंगने एग्जामिनेशन अदुसु असोइब अरानब यावरे हाना कोर्टना क्वास फावब तौखरे हाना फोंदोरखी कांग्रेस सरकार लेंगाई मतंदा लाले लाव मतंदा कोई बीजेपी की युवा मोर्चा की कर्मी म्याम फाजली और एमपीएससी दा कोई स्ट्राइक तवी मतंदा अचुम खरदी तौदब सुnya यादे हाबी वाखलोन अमग लोइनना अखोइना चंजलपदो मदुगी मतुंग तारक ओइना कनागुम एक्सवाई जेकरना कोर्ट अपील तौरकांदा हुजिति कोर्ट की चप चाब जस्टिस अम लाइ अखोइगी पालिब सरकार जे तसेंग हारकांदा प्रजागी गाता खनबने नमना सिना अदुगिनी सिना दागिनी सिना बीजेपी गिनी न खतोगा कोई सरकार जिना फबमदा तौते मियाम पुन कानमिनबा याबा अदुम थबक ngaतने अखोइना हुजि तौजैस अदुना अखोइगी पीपल सिंगना यामनो सेंगना खनबिगदबा अमखलै कोर्टना नसी तौबिरक्तन तौइसि मसी तसेंग हारकांदा अखोइना मतमदुदा तौगिबो म्याम सिंगदो निंसिंगाकांदा नसीगी पालिब सरकार सिना तौजरिबा थबक थौरम खरसे अदुम अरान बोइन उहननबो होनबसे नसीदि मयेक सेंगले हाबसे मयाम पुनमुना मसी खंबियु कांग्रेस सरकार NSIDCL na Imphal Zirbam lambi ki barak amasung markhur thong sembagi thabakta machi lengdana leiriba si gi mayokta Transportation Drivers Council na lambi asida port puba gari sing sen lep lagni hana lauthok ki bado ningol chako bu kumai asigi yenglaga handok lana council asigi president Ais Ranjit Fondor Clay MG Avenue the Labor TDC की लोशंग पांगथोक पामुसिंग उनबद रंजित नमखातान हाई बाराकमदे मकरूद नौना सारिब RCC थोंग सिंग असिगी implementing agency ओदब NHIDCL असि ममांगैदा BRO न चथरंबा अरानब क्यादुदगी हेन साथीबा एजेंसी म ओइरे BRO न पाइरिंगै मतमदा सिनमिन यामद्रबसु अहिंग थिल नाइदन सुरंबा थबक असुदु थबक अदुसु ngaside NHIDCL na पाइखिबदगी लॉ एंड ऑर्डर की नमादा थबक सूदन लेरे मस्तिक मथक्ता RCC थोंग अनि असि सारिंगैदा हानन लेरंब थोंग अनि असि एजेंसी असिना यंगसिनफम थोकलबसु एजेंसी असिना कॉन्ट्रैक्टर अमदे सब कॉन्ट्रैक्टर सिंगा इनदुना लैखिबदगी मियामदा खुदोंसादब क्या मायोकना हले ओरकलिब फिल्म असिदा NHIDCL असि मणिपुर मियाम की ख्वाइदगी चावबो यंगनब मनि हाइना लौरेदब मरम लैते मरम असिना हिरम असिदा मणिपुर लेंगांगनसु अकन मुमियंग संगदुना हौजिक साब हौरिबा बराकमदि मक्रू थोंग अमदि साब हौद्रिबा इरंग थोंग असे मतम चाना लोइसिनबियु हाइबो वफम थमलखी कोई मणिपुर पब्लिक की इंटरेस्ट हाइजबनी गाड़ी वाला सिंग इंटरेस्ट हाइजबनी अखोई मसैदा वा कन्न ngang अदुगा तपना ngang हाइबे क्वेश्चन लेते अखोइना हाइबो पुनम असेंबा अचुम ngaतनी कोई अरानबा हाइजनदे अदुना होजिगी हाइबा थोंगसी अथुबा मतमदा लोइसलकांदा मणिपुर प्रजा सिंगी मंगफाउना हनबदो ओहेनबियु हाइना ऑनरेबल चीफ मिनिस्टर ना हाइरिबा थोंग अनि अमदी सुक्सा सागत्रिबा इरंग थोंग असि लोइसनबा अखन्नबा मियेंग अमा चंगबिरकांदा लंबी असिबु नेशनल हाईवे अमा ओइबगी थाकता लेहन्नबा अकन्बा मियेंग चंगजनबियु हाइना थमजगी Association of Surgeons of India ASI Manipur State Chapter की कुनमरी रक्सुबा सही की मिफम एसि मनिकोन 2019 ngasi रिम्स के जुबली हॉल द पांगथोखरै ngasi हौदुना हायेंग फाउ पांगथोकदब थौरमसी सर्जन्स एंड टेक्नोलॉजी हाइबा वफम मसिदा युमफम मोइदुना पांगथोकपनै Association of Surgeons of India Manipur State Chapter na RIMS के Department of Surgery के खुशमनदुना पांगथोकलिबा मिफम मसिगी ngasi हौदोपु की थौरमदा ASI Manipur Chapter की founder member सिंग याउना हौजिक member ओइलिबा मसक नाइबा मियोइ सिंगदा सखंग से अमदि अचम खुदोल तमदुन इकाई खुमनब उठकी थौरमदा अथोय मिथिन ओइकिबा मणिपुर लेजिस्लेटिव असेंबली के स्पीकर युमनाम खेमचाना सर्जन सिंगना लौरिबा थौदांग सिंग असे सिंथा किबगा लोइनना सर्जन सिंगना मियाम की थबक तौबदा हेन खुदोंग चानरबा अनौब टेक्नोलॉजी अमदि अनौब वखल लौसिंग हेनगतनबा होनबदा माकी माइकैदगिसु अंगम मतेंग पांगनि हाइबा थाजब पीकी अखोई नोंगपोई नोंगसी मरकता अनाबा मखक लेरंबसी सीनी सगी डॉक्टर मैम सर्विस पिबिदिसी मतम सांगदगी आई तोन बा अनाबा कयागी मपान चलगा लाइंगबा याम अवाबा सेंगी
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕꯁꯤꯡꯗꯨ ꯑꯩꯗꯤ 50%ꯗꯤ ꯀꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯂꯥꯏꯛ ꯑꯩꯈꯣꯏ ꯇꯥꯃꯣ ꯄꯥꯂꯤꯟ ꯗꯥꯛꯇꯔ ꯄꯥꯂꯤꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯕꯤꯔꯛꯄꯗꯒꯤ ꯅꯣꯠ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯍꯧꯕ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯂꯥꯛꯄ ꯍꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯃꯌꯥꯝꯁꯤꯅ ꯄꯤꯔꯛꯏꯕ ꯏꯝꯄꯦꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯦꯞ ꯇꯧꯔꯛꯄꯅꯦ ꯁꯨꯃꯥꯏ ꯊꯝꯖꯅꯤꯡꯉꯤ ꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯁꯔꯖꯟꯁ ꯑꯣꯐ ꯏꯟꯗꯤꯌꯥ Manipur State Chapter si hena mapangan kakat piraga Manipur gi mapana chali basi kharaga mo handana ba hona bada ekoi juang mating pangjege Imphal West District ki Bayangfal Police Station konba Koksai Mayai Laikaida Maunaha ama mayum gi yena khada leiba sango yamada thauri yanduna siram laikhidrab nupi adu laisamtheng ombi baby sai kunmanga mapureba el bisurjit nei Thaudo kasi matang na impact news na fang Paulo thaudo kasi nga sa iyo pong mga makarum tao matamda bisorjit ki mayam bagi masan nupina thengnarak ki bani hari thauri yano na lerma thengna bagi yung manu gi miyo sing kauthok na ba matungda police ta pau pi ki hari police ta pau pi ba matungda mafam du mayang fal police station gi OC yauna Manipur forensic science ke team ma laktu na yengshin laba matungda asiba haksang adu rims ki bong ta postmortem gi damak thamkre loina na misi asigi matangda mayang impal police station a case amasu lokhat tuna thijin ba hawkhre hari Breaking matungda mayam amakhana taram na okchab loina na bulletin si makhata pausing miyam sanduk na bijari Democratic Students Alliance of Manipur the examination in Pangtok State Level Environmental Written Quiz Competition 2019 gi athoye en takraba mahiro isingda manamathumpi dun ikai khumna utkhrei Palace Compound level man misanglen nga si Pangtok Thoram amada quiz competition dur makong matang takraba mahiro isingda case award madi certificate sing khusina ki Thoram the Council of Higher Secondary Education Manipur gi chairman Lamabam Mahendra Desamgi President Salam Akas yauna miyoi kana saru yake mairo isingda mau sagi khal mangtharakpa loinana akoi bagi phibam ngakna thamna namugi pandamda desamna chahi asige September 18 da tongan ba center taruk ta state level environmental quiz competition 2019 mahiroi lisingani chanipan hianmun saru yaduna pangthokibani Class 5 tagina 7 faubugi category gi oina Standard Robert Higher Secondary School gi mahiroi Said Afridina ahanba mana St Joseph Higher Secondary School gi mahiroi Yaspal Nongthongbum na ani suba loinana Little Flower School gi mahiroi Maikam Tanya na ahum su position phangma ngamna ki Class 8 tagina 10 faubugi category gi oina Heritage Convent gi mahiroi L Longon bi chanuna han bamana zen bi kumbong gi mahiroi nauram kenishan ani suba loinana M Ganga Academy gi mahiroi sagol se mani machana ahum suba mana fang ngamna ki Naga Framework Agreement amadi shiabi gi matang da CPI na October kunda mifam mari haibade lamlai kumbi hiang lamdi wawgaida miyam gi mifam sing pangthok tona Communist Party na Naga Framework Agreement amadi shiabi gi matang da sanction ga daba ihau gi matang da khanaragani haina CPI gi chero lamana kangalakli State asida leiduna lamdamasigi masak nairab oza guru singdagi Manipuri jagoi tamdura haukiba hauzikna magi maramdamda performer oina amade oza ama oina leiduna Manipuri jagoi yokhatna nabu honariba artist singna punduna Samarpan hana mingthonba International Classical Manipuri Dance Festival pangthok lagani hari Festival asika mari lena ngasi Manipur Press Club ta pangthokiba paugi mifam amada festival asigi coordinator Latashana na hai thauramasi hayang pungani tabu matamna JN Manipur Dance Academy gi auditorium hall da haudokani thauramasida lamdamasigi masak nairaba oza guru singdagi Manipuri jagoi tamduna haukiba Manipuri jagoi yokhatna ba amade Sanduk nanaba honariba Bangladesh amasung leibag asigi tongan ba state singi Manipuri jagoi gi oza
performer amasung mahiroi yauna punna artist kunithoina Manipuri classical jagoi singi performance lanthokani loinana lamdamasigi masak naiba oja guru singda ikai khumnaba utpaka loinana guru puja pangthokani fongdoraki Manipuri orga so mapanda tahi kunthra ga taruk surene lerise mapanda lebanina akhoi gi awat pase aina yamni hena uba phange akhoi mayam amatta oina pullaga Manipuri jagoi asibu mapanda chakhonna ba akhoi gi culture ase karino haibodo takpagi pandamni masi koina khanjabana oja mayam si makal makal gi gharana makal yami sa lerise adubu Manipur gi jagoi hairaga di akhoi amatta oina thoga akhoi thengnasi amamamta thengnabagi mauta punna thengnaraga akhoi chakhonna ba mayam da khangna honasi moisu Manipuri culture si tami banina Manipur gi haurak phamsi karino Manipur da karamba chanabi lairi akhoi gi chanabi ase am khangbagi darkar ne madu ka andada mokoi masada koi Manipuri jagoi sabini haibagi ama puthokba ngamgadori ne lon khangdaba yade ai gi chanabi phije chakcha khangdaba yade tradition ju su khangdaba yade atai classical form ga akhoi gi form yam khenei lamdamasig miyamgi hak kidamag thabak tawduna lakliba human rights defender Manipur head office kashampan sinduna mongsang ga leiba always home da leiba al weraba singi damakta health camp pangthokani haina media house singda chepau piram laga health camp pangthoklamdrei hairiba health camp masing ase pung mapan makai de haugani haina lubasigi chairman joy chinga khamna ngarang piram cherol amana mayek sengna palle cherol adigi matung ina impact news gi paumi basung reporter na health camp masgi pau loner namagi damak always home sida chalubu matamda health camp tawbagi khudam amata leram thengnarakide impact news khakta natana to media house ki paumi singsu pawasi loner namagi damak langnakhe adubu health camp silam dabana maram moiraga paumi sing ayu pung taramathoi fobo ngaina ramlaga hanaki nakal maromda health camp masi Singani haraga selam dabas ki matang da always home masigi warden da hanglubada ngasa ayu khaktamag health camp pangthokani habigi pau fange adubu silanga daba miyo yamata lakba laite habu wafam thamlaki ngasigi numit day 19 se hana koi gi mamang da human rights defender Manipur na tang tara da makoi foundation day tawki adu masigi nimisida makoi gi flex ta su 19 October 2019 health checkup always hazard home da makoina tawgani haidana adugi kano masu thetpirame aduga khoi gi secretary sahib na habibata ngasi si health checkup amadi lei ana hojik ngasi da pau phonge da kitang ngon da su lack of information hagadra adagi aingon da su knowledge kya lai jahudaba doctor gi moi gi health checkup tawbigadaba doctor gi side tadagi nurse kanamta lakte loina organize tawbigadoriba ICRDM gi miyo amata su hojbog laktri Manipuri cinema present scenario and measures for development haiba hiram masida haukiba September taramari yamadi taramanga da numit nini chumna pangthokiba discourse amasung September kunda pangthokiba recommendation committee gi mifamna resolution amadi recommendation mapan laukrana Cine Actors Guild Manipur cherol amada khangalakli hairiba recommendation singasi marilenaba authority singamade association singda pisilagani have wafam tamlakli loina Manipuri film bu kalauna nabagi damak tongan ba guild natraka association singna naina mifam pangthokpa amade maduda laurpa warep singado film forum Manipur da lankat piba amade film forum Manipur da so warep singado fanglaba matungda apunba mifama pangthokpana chingba resolution amadi recommendation pishin kiba aduda yauri hari moreda anal frup singi maruiba kuma yama wadiba saban kumrin pangthokrai mai marong singbu loktuna isor gi mafam da katpagi kuma yedo more kulda kulasigi authority ne motha kulda kulasigi authority ne sinduna pangthokibani Kumayadu da Technopol gi additional deputy commissioner autonomous district council Sandilgi members sing additional ASP loina anal kul kayagi kunja kya na sarugya aduna anal fruki nat ki oiba zagoi se kya lanthok tuna pangthoki
Savan kumprin hai basidi anauba taibang mi akhoi na thariba kholiba mahei marong mase ahan ba thorak pa khoi gi arsal da isol da kathuk pa isol da thau ni jaba adugum ba gi function ni aduna khunda le riba motha da le riba khoi khunja sing asina sahi yam sup na thabak suraga khollaga isol na nungsi biraga ana je jauda bi da akhoi na thariba mahei marong lokpa gi harauba madu ngasi gi numitchida pongdok sabani Savan kumprin hai basidi anauba taibang mi akhoi na thariba kholiba mahei marong mase ahan ba thorak pa khoi gi arsal da isol da kathuk pa isol da thau ni jaba adugum ba gi function ni aduna khunda le riba Korean government ki miyeng makhada Korean Culture Center amasung Imphal East ki nagaram da leiwa English High School na sinduna aukiba July kundagi chatharakiba Korean lon tambibagi class ngasi lotion krei coaching class asi lotion muku mari lenena sarugya kiba school asigi mahiroi singda certificate singsu lantoki. There are many Korean companies who is working who is operating in India. So if they know the Korean language, they will get more chance to approach that kind of that Korean company. And then even they can, for the student, in the perspective of student, they can they can apply to Korean university if they have the some kind of level of Korean proficiency. So this is important. So not only studying in here, but also they can study in Korea also. Kangleipak Communist Party Joint Military Council na Kurai Thangjam Laikai Kuraijam Ratan Apokpa Kuraijam Nimai Choron Numit Humni Gaman Lalo Lobasit a Changjarakata Hana Fongdorakli. Lona Tinkrab Lalo Lobasin a Tadrokachi Rolamada Mioi Kana Piendabik Kolaugalana Ratan Gimatak Lalo Basida Wakat Kya Lakpaki Tizulubada Maral Kama Lady have Kangbatagi Wafamasi Tolak Panheri. Child marriage amasung pokso eki matangda khana nainabagi thawramama Thobal district ki Fauden Kairembigi community hall da pangthokre thawramadu district child protection unit Thobal sin na pangthokpane thawramadu child marriage and its evil effects pokso eki matangda resource person singna wafam kya thamna ki Consumer Club Manipur na lakleba ningol chako bagi mangoina na pochai leiba lakleba miyam dagi karbar wala singna mamal hena lohowdana na ba amade namthak torokpa dagi ngak thokna na bagi damag pochai leiba miyam da mating pangani hena Consumer Club Manipur gi cherol mana khangalakli pochai leiba gi mari lena ba complaint gi damag pauna bazada leiba Consumer Club Manipur gi office ta natraga telephone number 7629933367 da pau pirakno naba zerolasina makatarakli telephone number amuka napijari 7629933367 Jai School Ward number 20 की beneficiary चाहुमदा waiver I card अमदी यान fast book sing constituency से MLA थोक्सोम सत्तबटा अमदी Ward number 20 की corporator लोकराकपम तोम्बिना यंथोकरे waiver I card अमदी यान fast book sing अदो National Handloom Development Corporation Limited अमदी Ministry of Textile Government of India की मखादा खुशिन किबनी Thawalwang Matagba Sorok Makha the Labor Social Service and Welfare Association SSAWA Thawal Linkat Kibachahi Kuntra Mafung Farapagi Kumon Thoram Nat Kioiba Zagoyise Kiagaloina Association Sigi Lampak Tapang Tokre Thoram the Kangubak Assembly Constituency Emle Okram Surj Kumar SSAWA Vice President L. Ivo Pishak Thawal Municipal Council की Ward number 1 की Councillor Okram Inau Tombia Made Ward member Kyan Sarugyaki Kumon Tormatu Marilena Association Siki Hanboina Haudorak Pada member Oikiba Sahi Yamlaba Al Kiada Association Siki Maike Digi Achamakudol Sing Tamduna Ikai Kumnaba Utki
Mayai kaba chinjak na mahiroi khunai da piba chaitheng haiba hiramasida mahiroi singoiba nomagi academic awareness program ama Imphal ki Kaisamthong da leba Kaisamthong High School da pangthokre awareness program adu coalition against drugs and alcohol kadana singduna pangthokibani awareness aduda resource person wana sarugya ki basingna mahiroi sing aduda makoi gi tungi punsida mai pakpa mioi amamam oiba ngamna naba mayai kabani sa makhal amatada sangyeng tauge haiba wakhal khalloidabani haiba wafam yauna pauta kaya piki Sanabi Pauda Mapan Suba Kangjam Karnazit Memorial Second Division Football League ta NISC Lairenjam Mai Pakre Imphal West District Football Association ki bhi makada YWC malum nasin chatharaglibo football league siging asi YWC malum gi sanabung da sana ki batarit sub league ta NISC Lairenjam gi sanaroi es reminder na match ki humpumanga suba minute chan ki amata ngare panjal duna IFC langu ol panjal amas inoda mighty ba pi bangam ki ngasi gi match to the mic Pakraba NISC Lairenjam gi sanaroi ani sanabagi chana kanglon thugaibagi damak center referee na yellow card amamam book tauki loinan maithi auraba IFC langol gi sanaroi ahum daso sanabagi chana pata ngak na sanadabagi damak center referee na yellow card amamam book tauki Imphal West District ki manung chana leba football team tare na sarugya na chathariba football league asi hayeng sanakadaba nipan suba league ta SDC samuro madi YWC malum anina lamba taw na gani Humpumari Suba Mini and Sub Junior State Level Badminton Championship ngarang numidang loishin kray DM College Campus manung leba badminton indoor stadium da Manipur Badminton Association gi miyeng makha da chathar ke championship asigi sahi taratarit makha gi voice doubles ta CH Vrikshan amadi ki ngamba ani ge zurana winner oiba ngamki sahi taramathoi makha gi nupa macha gi singles ta kaksing gi Susanta M na winner loinana group asigi nupi masagi Oina Imphal West ki T Lionel na winner oiba ngamki chai taramdoi makhagi nupa masagi singles ta Imphal West ki Matric Rohe amade nupi masagi kanglupta Imphal East ki Gunjal anina winner oiba ngamna ki sahi taramanga makhagi nupa masagi singles ta Imphal East ki Matic Rohe na winner loinana kanglup asimaki nupi masagi singles ta Imphal East ki M Pritina Mai Pakpa winner habdo oiba ngamki championship asida Manipur gi tongan ba district nipan dagi nupa masa sanaroi humputra mapan namadi nupi masa sanaroi tarataret na sarugya ki Kulumdoi Suba State Senior Men and Women Basketball Championship loishin kray Manipur Basketball Association gi makada nabum basketball court sana ki basene women's ki final da St Anthony School sanga famna BSC bamulakhay bu panjal nifumari tarama panda yamna lakchana mai thiba piramlaga championship basigi mapu oi bangam ki Senior Men's ki final tana Sega Road Welfare Club na LMYVA Lalambu Panjal Marifu Mapan Yankai Mari da Mighty Piduna champion oiba ngamke basketball championship asigi loishin mi achamba thorama da Health and Family Welfare Minister L Jentakuma Manipur Pollution Control Board ki Chairman L Radha Kishore Made Education Minister Loinana MBA gi President TS Radhi Shyam Galonana Manipur Basketball Association ki masak naib mi kyana sar yaki sathakiba basketball championship aduda Manipur gi tongan mafam singni gi lakwa nupi gi team Mariam sung nupa gi team Tarana athoi hen tanaki Tara Suba Asian Ace Group Aquatic Championship ta gold medal amaga silver medal amaga fangba ngamlakraba ningthaujam Wilson bu Kombo Students Club na taram na okray
ngasi kongba de mam lekai de leba kongba students club na sin pangthokiba taram no upugi thoram da Power Minister T.S. Bishwajit, IBVF ki National Judge M. Devan, KSC ki President Y. Zotinson galunana lamdamadu ki masak naibimi kyana saruk yaki. Kong manade mamlaka leba N. Varotamadi N. Anita ni ki machanu Ningthozam Wilson na saliba chahiye sigi September thada Bangalore da pangthoki batara soba Asian Age Group Aquatic Championship adugi diving masana da 10 meter high board ta gold medal loinana 3 meter springboard silver medal lauduna Manipur malemda masak tak pangam sanaro sing marakta yawungam lakibani lamdam sig lehawdagi hawki sanaro singna hauze Pune the ladiba Army Sports Institute Voice Sports Company gi sanaro yamoina sargyari ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯣꯠꯅꯕ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯉꯛꯏꯁꯤꯡꯁꯦ ꯃꯥꯒꯤ ꯍꯣꯠꯅꯕ ꯃꯟꯗꯨꯅꯅꯦꯅ ꯑꯩ ꯊꯝꯖꯒꯅꯦꯕ ꯑꯩꯅ ꯍꯥꯏꯕ ꯑꯃꯅ ꯉꯥꯡꯕ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯃꯤꯑꯣꯏꯕꯁꯦ ꯍꯣꯠꯅꯕꯗ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯍꯥꯏꯅꯩ ꯂꯩꯔꯤꯕ ꯒꯥꯔꯖꯤꯌꯥꯟꯒꯤ ꯄꯦꯔꯦꯟꯒꯤ ꯍꯥꯏꯕ ꯋꯥꯍꯩ ꯂꯧꯕ ꯑꯗꯨꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅ ꯆꯠꯄ ꯑꯗꯨ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯂꯤ ꯍꯣꯠꯅꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯀ꯭ꯂꯥꯁ 10 6ꯇꯒꯤ ꯆꯪꯕꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯗ ꯑꯦꯠꯂꯤꯁ 4 years ꯈꯛꯇꯅꯤ 4 yearsꯀꯤ ꯃꯅꯨꯡꯗ ꯃꯥꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯑꯦꯁꯤꯌꯥꯒꯤ ꯊꯥꯛꯇ ꯂꯧꯔꯛꯄ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯃꯉꯣꯟꯗ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯃꯁꯤꯃ Kuntramanga suba N Hazarian Dr. N Tombi State Polo Tournament hayeng gi pangthok hauragani hari Manipur Horse Riding and Polo Association gi makada Imphal gi mapal kangji bung pangthok da polo tournament sida Manipur gi tongan mafam sing gi lakpa polo team Kuntramarina knockout basis lamba taunaga dori haina the Manipur Horse Riding and Polo Association gi technical committee gi chairman na thadorok pachir wolamada kangalakli Thawal Mela Ground da Thawal Hockey Association Thawal District na sinuna chathariba first state level open men's 6-a-side hockey tournament ki ngasisana ki match ta MPSC Team B mai pakrai Thawal gi hariba ground du da ngasisana ki ba ahan ba match ta MPSC Team B na SSA Sarangpat Pupanjal Om Anida mai theba pibat ngamki Matang sa bulletin na si tension jadring gimawoy na headlines mo na pijari. NSNIM gi warusin purak na ba center na October kontra mathoy da matam thakre Manipur miyam na tham ki wopum sing center na ngak tapana October kon mathoy da alert meeting pangtok ko na kongjim saksin mahawra kani hana UCM na lautok re. Board na kuwas tau kraba Manipur Civil Services Men's Examination 2016 da aran ba tau da sena ba miyoy sing logyo ba charang ki da ni hana examination na sige makok tagi naw na pangtok ka da ni hana so EM swim takchilaki Manipur Police ke sama ko ni constable raising day ke thoram first MR ke parade ground pangtok re tangdu lai ta ba state ma ohen na ba police team lo re ong bang singbo chief minister thagat pangtok re amasung Northeastern Council ni makada Writers Forum Imphal na sila nunawit humnitong na sa Tagadam Festival of Literature, Dance and Music nga sila ki Dance Academy of Auto